ngasi phongkiba tongan tongan Manipuri sifungsing amasum thokiba thawdo wathoksingdagi maruoiba pausing khongasaraga Manipur top channel gi maikaidigi myamna thamjigi ahanbada aphaspa lauthokadabani haiba recommendation sing India lengakna ayaba pidana laisilakli tha asigi marida Nagaland gi Mon district ki oting da thokiba sinmi misam sing butam thiba mong da hatok pikhiba amasum thawdo duga mari leinana mathangi numita thokiba thawdok ta laikhidraba miyoi singi maphamda Working Group on Human Rights in India and the UNWGHR na solidarity ulakli ngasi WGHR gi sirol amana phongdorakpada lanmina pangthokningba thabak punamak pangthokhanba yabagi ayaba pidiba Armed Forces Special Power Act 1958 aphasphagi makhada khwaidagi sauna thokiba miyoibagi hak khongaunabagi thawdo si oting village na thokriba thawdo sin ahan banate amasum asumbabu namsinduna thamliba ek asi sanahaliba phawbudi thokriba thawdo aduna su aroibu oiroi haina supali atopa paw manamo sanjit mi sigi langla langjin putho o haibagi demand wakat mi phamkhre sienaba miyoi sing faduna logi sairak pidragadi akanba khongjang sing sangsinanaba wore bokre Cycle Assembly Constituency gi MLA Yamthom Hawkip ki House Guard kam escort personnel sing oina provide to Marisuba IRB ki personnel Tengdongyan Mamang Laikai digi Laikhidraba Yumnam Tombagi Masanupa Sanjit Say Kuntragani Panbu Kok Tabak Amadi Kong the Tina Soklaga Yamna Singninga Oibamong Rasmitisti the Pukatuna Lake Narakibane Makapuna Leminaba personnel Amana Sanjit Masagi mobile phone Taroktuna Mahal to Shinbadigi Sokle Haidana Funduraki Phone Aduna Yumnam Sanjit Kilo Nabi Bebena Paihokibani Hairaduna Imungi Mioina Pau du Tabadigi Rasmi Disti the Satuna Yeng Lubadamaki Pibam Karalurambadigi Numid Adumaki Ahinda brain operation Tauduna Layeng Labamatung Tasigi Taragi Numidang Pung Taramakairum Tarakpada Kanmangamdana Lakidaban Hadi Wapamasi Misi Sigi Mayok the CM Kiba JSigi Wangang Roy Amana Fundo Kibani Laikidraba Yumnam Samjit Tushinbagi Sokle Haiduna mobile phone Paupira Kibaduna Tasigi Mangagi Numidang Pung Tareka minute Mangarum Tarakotani Hari JSigi Wangang Roy Duna MLA Yamthom Hawkip ki Makedigisu Ngasi Fawda Tawdoksigi Matang the Hangba Lakidaba Amasum Cycle Police Station report over Salubudasu MLA gi Wata Drabadi report Lobangam Loy Haina Osin Hairakpa Singumba Tawong Sinasu Singnaba Maram Sing Ohel Hari Loinana Laikhidrabagi Haksang Loksindana Rimski Morsurida Thamli Hadi Sairaksida Tawdosi Matana Same Kiba Jesina Ngasi Sanjit Kipunapam Tengdong Yanda Miamgi Oba Wakat Mipam Amapam Kibaga Loinana Mataki Wapam Singasi Jesigi Makedigi Wangang Loyamana Fundo Kibani Hainapali Atopa Manamo Congress Mutat pada crime corruption curfew Madi encounter Manghigani Pratima Bhumik BJP Mahila Morsa Moirang Mandal na sinduna ngasi marfugani thoisuba Nupilal Ningsing Thoram Moirang Bazar da supang thokre Thoram aduda MOS Social Justice and Empowerment Pratima Bhumik Moirang ACG MLA P Sharachandra BJP Manipur Pradesh ki Secretary L Deven BJP Bisnupur District Committee ki President RK Bimola BJP Mahila Morsa Moirang Mandal ki Vice President M Santi Balana Thoram Mapusing oina saruyaki Thoram Gamari Lainana MOS Pratima Bhumik na Hakibada Manipur dagi Congress Mutalasi Congress Mutatpada crime corruption curfew Madi encounter Manghigani BJP Amuhana Purakpada Manipur Ingtapa Madi development Soidana Lakani Hanis Pundoki Atopa Mana Karbi Anglong da Lupa Crore Marigi Sana Kangen Sing Fare Marueva Kong Tangama the police na Assam ki Karbi Anglong district ki Dilai Tinialiga Naknaba NS 36 da Sek Tawbada Gari Amadagi Sana Kezi Nipan Fakre Consignment adu Thangzo Numita Manipuragi Guwahati Tamna Lakiba Hyundai Benue car amadagi recover Tokibani report Karagi Matung ina Dilai police routine check Pangthoknaba SUV adu Khamanki Amasum documentsing check Tawnaba Honakiba Matamda Gari adubu check Tawriba Maising Taukabi Kobo home guard amana driver adugi thawong da singnaba polakhi gari adu cross checking tawbada amuba
tarpaulin na yomba packets mari home guard aduna recover tokhi packaging aduda market lupa crore mari ki value oigadaba sana khangen nifuga mathoi yoromki home guard maising tokabida smuggler singduna sale offer tawrabasu makna yakidi amasu mahakna khudakta senior officer da pautamki sana khangen singbu recover tawda tokabina maruiba thodang lawki hainisu pausna phungdorakli makasa tharakpon state sigi wangmura thokpa atenba pau khra memna thamjagi polio vaccination team guard tawkiba police officer ama Pakistani Taliban hatkre hari Pakistan government ama dimiyamna Pakistani Taliban hairagi hena khangnariba Tehrik i Taliban Pakistan ani gi marakta ceasefire tawnoki badu loisile haina athingba thamkraba larholup asina phongdokraba matung police officer ama nongmena kaptuna hatkre hari amaromdana US da akan manonglei nungsit na miyoi sam hena sialam lagani haina thajanari Kentucky amasum Mayfield da ngarang thokiba akan manonglei nungsit na maram oiraga hauzik phawbada miyoi sa marom hena sialamba yabai akiba lei haina authorities singna phongdokibaga loinana ka hena khudongtiba thokraba mapam singna ahenba rescue workers sing thajinduna mi kanwegi thabak akan mamongda zathari haina su pawsina su phongdorakli makasa tharakpoina topa pawmana Ukraine da attack sa tharabadi khudongtiba mayuk narakpa yai haina Russia da warning tokre Russia gi president Vladimir Putin na Ukraine da attack sa thaduna laiba adu khudum sanana bo hona raklabadi tungda Russia na khudongtiba kya mayuk narakpa yai haina G7 countries sing akanba mawongda warning torokibaga loinana Ukraine gi sovereignty ngakpada makoina mateng pangnaba sem sadunu lei haina su phongdokhi haidi amaromdana pokhai thawdokta miyoi hum sikre building sing ningkhayankre Italy gi manung sanba Sicily da ngarang numidang khanghauduna thokiba pokhai thawdo amada yamdrabada miyoi hum siankre aduga thangnana leiba building marisu ningkhayankre haina local officials sing phongdorakli officials sing asina thawdo siga mari leinana phongdorakibada mataw kramna pokhai thawdo du thokibano haiba haujimaki oinadi chapchana khangmangamdri adubo gas leak oirakpadigi pokhai thawdo du thokibo iramba yai haina thajanari pokhai thawdo du na maram oiraga mi uhum sian kre haina confirm tawkhre atopa pawmana Israeli troops singna Palestinians driver ama kaptano hatkre loinabi suon kre hari West Bank ta laiba checkpoint amada Israeli lanmi singna car thawduna lakhiba Palestinians driver ama nongmaina kaptano hatkibaga loinana driver aduga tongminarakpa mahaki loinabi aso apanangan kredi thawdo aduga mari lainana laikhidraba driver adugi loinabi Sumaya Mansorna phongdokibada maha amadi maki mapu roibana car thawduna lakpada Israeli troops singaduna gari khamna bakhangalakhi madugi matung makoi gari khamlaga start muthatki matamduda Israeli troops sing sangshilaglaga gari gi akoibada yenglamlaga makhoibu satkinaba sain tarokhi troops sing aduna satkiba yabagi ayaba piraklabanina makhoisu gari start tawraduna thawba hokhi makhoina gari thawba hogolakpada khanghaudana Israel troop aduna makhoi tamna nomai kapsilakibani hairi topa pawmana school singda complaint box sing thamlagani Tamil Nadu Education Department na government sector gi elementary amasum higher secondary school punamakta mairoi singgidamakta campus singda complaint box sing install tonaba direction pikre hain pawmana phungdorakli atopa pawmana Nupilal yaukhiba pangal ima sing asi fawba sak khangbidri Nurjahan Nupilal gi matamna pangal ima singi ZL da sangba phaw yauna lanphamadu da saru yakhi adubo ngasi pawba lengan official report ta sanbidabana pangal ima singbu sakhangdriba asi yamna lebak thibani haina The United Manipur Muslim Development Organization UMMW DO gi President Anwari Nurjahanna ngasi Manipur Press Cup ta pangthokpa Nupilal ningsing thoramda phongdokre khusem gi saktang ba thawdo duda nupi singna lawkiba thawdang adu ikai khumna bu utpoina pangal association na thoramasi pangthokpani jati amaga nungsinaba lingjel manabadu uthokpoina pangal association na asina Nupilal gi thoramasi pangthoktuna lakli haina sa phungdokhi atopa pawmana awang pok thungna cycle rally satkiba buda laikhidre North East State sing sinba thungna cycle rally satkiba ahal oiraba masagi sei humdraga taruk suraba Sogolban Bijoy Govinda Thanga patigi kaithelakpam buda December 8 masagi anaba madigi laikhidre
Women's Against Crime na ing lising ani ga taraga nipan gi me kunthra dagi jun gi kunthra phawa tha ma supna lamdam sida amadi India da North East nupi yoeba crime kya tholak padagi Stop Rape Death Sentence to Rapist haiba paujel si puduna thauna fana awaba sokthableitana angamba thaudang kharanang oirabasu lawjaramge mi ama oina poklubaigni haiduna sakhibani hain supali Lushilakpoina to papau kharana Bir Tikendrajit International Airport yauna airport kungamanga privatize tawragani hari Manipur gi Bir Tikendrajit International Airport yauna leba sigi airport kungamanga privatize tawragani haina Civil Aviation State Minister BK Singana Lok Sabha da phongdokre wong amagi pakhum mahak na hai sahi gi oina passenger 0.4 million sathok sasin tawba airport sing khangatuna privatize tawgadabani airport kungamanga adu kumsing English nganiga kungani thoidigi kungamanga phawgi manungda privatize tawgani haina phongdokhi lainga ki monetization thauxil gi makhar airport sing adu privatize tawnanaba masak khangdokle airport sing adu gi manungda Nagapur Varanasi Dehradun Trichy Indore Chennai Calicut Coimbatore Bhubaneswar Patna Madurai Tirupati Imphal Agartala Udaipur Bhopal yauri henisu paus na pali Lushilakpo na tentakpa paung katanga mayamna thamjage Knight Jitendra Kumar gi loina bida thabak pigani ex gracia oina lupa crore ama supiragani haina Chief Minister na lakthokre hari saliba tha sigi nipana Tamil Nadu gi Kunur area da leva sigi defense staff gi Chief General Bipin Rawat amasum atopa miyoi taragani thoi helicopter kaib da laikidaba thaudu adu da yaukhiba Madhya Pradesh ki Knight Jitendra Kumar Burma gi loina bida government ki thaba ama piragani duga laikhidraba miyoi sigi imungda lupa crore ama gi senpam ex gracia wena piragani haina Madhya Pradesh ki Chief Minister Shivraj Singh Chauhan lakthokre haina paw amana supali अदुग मैम हौजिक ओइनदि पाउस मतंग असा दुसिनजरगे अमसुम पथोक्सगी बिसुरखिबा लानखिबा क्या यावर्स मैम नंगा पिगनी मतम मतम gi maru ebi pausung मैम द लेप्तन अपडेट पिजरखे नसु चैनल सिगी मेकेडी की थमजरी एंड थैंक यू